Betalna hanba leitana chenkhiba aduda Vikram Aditya mapukningda wakhal ama khalaklami. Aina asiba hakchang asibu hanna phaduna sanyasi adugi manak yaunaba puba ngamdriba asi karigino. Hakchang asiba hakchang ama oijarabasu isam chamba hakchang amadi natre. Ahing asisu nongyai chansilakle. Phare mahakpu upai ama hekta tawduna sanyasi adugi manak tamna purage. Mapukningda wakhal asi chena leptuna Vikram Aditya uthagta amuk kakhatkre aduga Betalbu phaduna maringbalda haptuna puba horakle. Matam asida Betalna Maharaj nahak kadaida chatlibano nangna aibu phaduna puraga nangi kari kanaba phangani. Ahing asi loisilakle haina napukningda chingnaba pokliba karigino. Mafam asida matam manghanbagi mahut nayumda chatlaga ningthau ama oibagi haunabi ahaw athum khara charaga nungaina potharuso chatlo. Aina hairiba wa asi nangi yai phanabagi damak haibani. Madu natragana aigi wahangi paukhum ama supiramkho. Dakshinitya hairiba leibak asida ningthau ama palami. Ningthau asigi maming Bijoy kawi. Mahak yamna khutkan panganba ningthauni. Maharani gi mamingna Chandrabati kawi. Maharani asisu yamna masak matau phajabi nupi amani. Ningthau amadi Maharani asigi amatta poksabi masanupi Rajkumari amasu leirami. Rajkumari asigi mamingna Kalabati haina kaurami. Rajkumari asisu hek ubada pukning sumhaningai oiba moongda phajabi Rajkumari ni. Leibak adugi yumthangnaba leibak aduda paliba ningthau adugi maming Chandra Singh kaurami. Ningthau asisu matik mathona leiba salan yamna haiba amadi maral mathum yamna leiba ningthau ama oirami. Ningthau ani asi pangal sakti amadi lanthum matik chana leiba amana amadagi tadaba ningthau ngakta oirami. Maram asina ningthau ani asi amana amabu utsinaramde. Ningthau ani asi leibak munabagi wathokta lan soknarami. Bijoy ningthau su sagol samu amadi lanmi mayam ama puduna lan soknaba changsilaklami. Ningthaugi Maharani amadi machanupi Rajkumari adusu lan aduda laktuna makhoi anisu lan jengjage haina ningthauda haijarami. Maharani na hairiba adu ningthau aduna ahanbadadi yaninglamde adubu Maharani aduna haijamanbadagi mahak upai leitraduna yarami. Asumna ningthau asi lan changsilaklami. Ningthau animak lan soknanabagidamak changsinnarakle. Sagol samuna khongbagi makhol Sangkha dhani taubagi makhol amadi lanmi mayamna nil khongbagi makholna mafam adu pumni ninkhirami. Lanmi tengol sing adu arapadagi yengbada samudragi ithak ipomga manarami. Haujik lan asi haukhre. Khongmiga sagolga samuga magi matik saba lambasing panaduna lan adu soknarami. Ten kapa haiba lanmi kayagi tenjai singna nong subagumna haitharami. Thang paiba amadi ta paiba kayana angam bahatnari. Asiba amadi asok palanmi singi itana leimai adu kupsin kirami. Asuk thina nakal animakta soknaraba asi phawada ningthau ani adu hanba leinaramde. Pung mari hena lan asi soknaraklaba matam adudadi Bijoy ningthaugi lanmi sing adu khangba ngamdraduna mathwai hingnabbagidamak chenba hongnaraklami. Lanmi mayamna chen khraba adudadi Bijoy ningthausu magi Maharani amadi masanupi mafam aduda lehauri haiba kauduna mahaksu mathwai hingnabagidamak chen khirami. Maharani amadi Rajkumari ani adusu tamthina soknariba lan adu ubadagi kiduna manak nakpa umang amada chenchin khiduna lotlami. Maharani aduna kai maun ama kuptuna lotlami aduga Rajkumari aduna wahung matu ama kupsinduna lotlami. Lan adu Chandra Singh ningthauna mai pakre. Lan ngambagi harau mathoi karaduna Chandra Singh ningthau magi lanmi sing puduna mayum makai panglaklami. Chandra Singh ningthau magi masanupa Yubaraj aduga loinana mayum halakpagi lambida Rajkumari Kalabati na lotuna leiriba umang adu phauduna umang adubu yengba changlaklami. Umang adusu makhal mathel kayagi hailei hauba yamna phajaba umang ama oirami. Umang adugi phajaba adu ubada ningthau mapa macha adu ngaihaktang phamduna umang adugi phajaba adu yengjarami. Ningthau asina asum yenglakpada umang adugi leimai sing aduda nupigi khongul taba urami. Madudagi ningthau aduna macha nupa Yubarajta
Umang aduda nupi khara lotuna leire, lotliba nupising adu phangnanaba thisi, aduga aphang mi aduna nupi adubu launasi haina hairami. Asumna ningthau mapa masa changduna umang aduda nupising adu koithi thiraklami. Wahong matuna kuptuna leiriba Rajkumari Kalabatibu ningthau aduna urami, madudagi mana changsilaktuna wahong matusing adu haidoklami. Useki matusing adu haidokluba matamdadi phajaraba Purnima thajabu leichilna kupsinduna thamlambagum ningthiraba Rajkumari adu urure. Rajkumari adu urubadagi ningthau adu ngawkhraduna Rajkumari adubu magi dolaida haptuna konungtamna puraklami. Asomdana amuk ningthaugi masanupa aduna kai maunna kuptuna leiribi Maharani adubu thengnarami. Maharani adusu hek jengbada mifam hongge ngamdana phajabi Maharani ni. Jubraj adusu Maharani aduda ngawkhiduna Rani adubu magi dolaida haptuna mayum tamna puraklami. Mapa ningthaugi laibak phabana leisabi oiribi Rajkumari adubu phangkhre aduga masanupa Jubraj aduna nupi masa adugi mama Maharani adu oina phangle. Matam khara leiraba matung Rani amadi Rajkumari anidu macha amamam phangjarami. Haujik macha ningol aduna manempok oikhre aduga mamana mamau oikhre. Wari matang asida Betalna Vikram Aditya da hanglaki, Maharaj, mama macha ani aduna pokchariba angang ani adu makhoi anigi marakta kari thoknabage. Matang asida Vikram Aditya na yamna nolukpa wahaina, Mahasoi, handaki wahang asimadi khajiktang luna thokle. Ningthau adu apamba henman khiduna wakhal tahodabani. Mahak angawbagi mataumakni. Wahang asigi asengba paukhum piba ngamba kanasu leiraroi haina khumlaki. Ningthaugi asengba achumba paukhum adu tabada Betal haraurami. Asumna ningthau asina Betalgi lura luraba wahang kunmangagi paukhum sing asi chumna pirakpa aduda peladuna mahakpu Prithibi sinbat thungna aphauba ningthau ama oinaba honabada mahangna mating soidana pangani haina wasaklami. Vikram Aditya na tal Betal phangbagi wari. Betal na hairaki, Maharaj, nahak sainyasi adugi asengba mabukjel adu khangdre. Nangna sainyasi adubu masak khangdabana nasana tomta sijanabagi lambi sinjari. Sainyasi adudi mabuk yamna phattaba launam chawba mini. Mahangna ningthaubu halaga athoiba padabir amadi Betal hairiba iswar adubu phangnaba honaribani. Vikram Aditya na yamna ngakna hairaki, Mahasoi, sainyasi adugi maramda aingonda sengna takpiyu. Kari tauraga magi makhuttagi aibu kanba ngamgani. Aidi karisu gyan laitaba ningthauni. Ibungona thaujanbiduna sainyasi adugi mafamda leiriba akiba chingnaba asibu amukta kokhanbiyu. Matam asida Betal na hairaki, aigi iming Betal kawi Maharaj, nahaki pukninggi apamba sing adu aina sungsoi soidana thunghanbigani. Wa asi hairamlaga asiba haksang adudagi asengba Betalgi saktam oiraba murti adu chongthoraklami. Aduga hairaki, Maharaj, aina matam pumbada nangi natung induna leigani. Horel nangna sainyasi adugi manak yauraba matamda sainyasi aduna nangonda dandabot tana kurumu haiduna soidana hairakani. Matam aduda mana hairiba adu nahangna yaroidabani. Matam aduda nangna apangba miyoi amagi mataugumna dandabot tana kurumba haibasi karamna taubage haina hangu. Madudagi mana makhong makhut tingthoktuna dandabot taubagi mawong adu taglakani. Matam aduda nangna pukningda kari susingnaba leitana Bhadrakalibu ningsinglaga athauba thang aduna sainyasi adugi mangak adu kakkadabani. Aduga kaklaba makok adu maigi jaigya kunda aduda langthaduna mitru piyu. Adumna taurabadi thabak mangol oiragani. Bhadrakalina penbirabadi Indraras ningthau soidana lakani. Wahai singasi hairamlaga Betal sundrangda amuk chatkirami. Vikram Aditya su asiba haksang adu puduna sainyasi adugi manak tamna laklami. Mapukningda awanungaigi wakhal galoinana asum lakpana sainyasi adugi manakta thunglami. Mahakpu ubada sainyasi aduna, Maharaj, nahak yamna thenglakliba karigino. Phare, haujikti nahak su yoraklabanina puja asi loisinaba taurasi. Puja asi loisunduna mahei laugadauba khak ngaisilaklabani. Haujikti nahak iru sengna luthoktuna manam nungsiba chandan teisinduna laklo aduga puja asi loisilasi. Masi hairamlaga sainyasi adu machinda kaligi mantra sonba haukhirami.
Sainyasi adugi wahai wata amadi mawong matawsing adu khangladuna mathanta khanjarami. Karisu leitaba sainyasi nangna aingonda kari tawba ngamgani. Nangna aingondagi hena kanbasu natte. Nahaktum soidana kaligi choronda balidan katke haina wakhal asi khalami aduga puja adu yausilaklami. Matam asida muni aduna Vikram Aditya da Maharaj nahak bhakti ga loinana dandabot pranam tawjaro. Madudagi Vikram Aditya na amuk mahasoy aihakti dandabot pranam haibadu karam tawi haiba khangjade maramdi aihakti ningthaunina ayamba misingna aingonda khurumbani. Aihakti kanadasu khurumdabanina dandabot khurumba asi haijade. Masidagi sainyasi aduna dandabot tawbagi mawong adu mahak take hairaduna leimaida sangna uptuna makhong makhut adu tingthoraklami. Matam asida Vikram Aditya Betal gi wa adu ningsinglaktuna mapukningda Bhadrakali ibu chena thajabat thamlami aduga mapukningda matomta sonjai. He ima ibema Bhadrakali nanai ehakti imagi soronda bali katnaba mantra jantra amatta hijade. Maram asina nanaina kachariba pukchel sengdraba sainyasi asigi balidan asibu latnaba leitana lobiyo haina hairaga nakanda yaliba mage thangsang adu satoraktuna sainyasi adubu khudak aduda mangak kaklami. Kaklaba sainyasi gi makok adu khudak aduda khungatuna maigi kunda aduda thadaduna sainyasi adubu mrityu pirami. Matam asida sargadagi layam singna Vikram Aditya bu thagat wahai sing lautharaklami. Layam singna penbiraduna sargadagi lay mayam ama chaitharaklami. Matam asida Vikram Aditya mangakta phi yetchaduna Bhadrakali gi mafamda khurumjarami. Mahang masa siningdabadagi sainyasi adubu mana halure. Mangondagi hena tonba jiba ama taibangpal aduda leiramlaroi mahak pu ngakpiyu haina Bhadrakali gi mafamda haijarami. Matam asida Debina Akaswani tawrai. He ningthau nangi thabak pumnamak asina aihakpu pelhalle. Nangna tawriba thabak sing asida aranba karisu leite. Hingsa tawba mibu hatpada karisu dos leite. Debigi wahai tabada ningthau nungaijarami. Maram asina mana kaligi churonda hanna khurumjarami. Matam adumaktada tal betal amadi mamit lising ama panba sorare laktuna ningthaubu unarami. Laining thau uba phangjabada Vikram Aditya haraubagi ngamkhai laikhidre. Isorgi choronda hanna khurumjarami. Matam asida sorare na penbiraduna borni jau haina takpirami. Matam asida Vikram Aditya na bhakti ga loinana tal betal hairiba isor ani adubu matam khudingmakta magi mateng pangnaba pinabiyu haina haijarami. Ningthauna nijariba adu harauna piramlaga laining thau adu amuk sarga maikei pangkhirami. Masigi matung tal betal na ningthauda amuk hairaki. He ningthau nahakti puina chenba ningthauni. Taibangpal asida kanana ngamlaroidaba thabak asi pangthokpagidamak nahakpu aikhoina hanna thagali. Ngasidagi aikhoi nangi mateng pangnabagidamak leiragani. Nangna hek khudong thiba thaudok ama thokpa matamda aikhoibu ningsinglau. Khudak aduda aikhoi nangi nanakta thunglagani. Masi hairamlaga tal betal lai ani adu mafam adudagi mangkhirami. Nongan silaklabada Vikram Aditya mayum tamna amuk halaklami. Aroiba wari Vikram Aditya na Banubati luhongkhibagi wari. Nongma Vikram Aditya na Raj Darbar aduda magi mantri mandol amadi phamnaiba mayam sing aduga loinana wata naringai matam asida magi dud ama Raj Darbar aduda changlaklami. Dud aduna pau ama puraktuna ningthauda tamlami. Boss Raj ningthaugi machanupi asi yamna phajarami. Machanupi asibu thajai yonjabagi matang asida ningthau asigi wasak ama leirami. Boss Raj mahaijadu amadi mitrangi maramda yamna khanghaiba ningthauni. Mada natana magi machanupa ani Naranarayan aduga manai nupi ani Kudaji hairiba makhoi ani asisu Debigi bordagi mantra jadugi mahai asi angakpa phangna hirami. Maram asina Boss Rajna machanupi asi thajabagi namada leibak kaya joy tauninglami. Maram asina ningthau asina warol ama lauthoklami. Kanagumba ningthau natraga ningthau macha singna magi machanupi Banubati bu luhongninglabadi magi mitrangi oiba changyeng ahumkhak taugani. Hairiba changyeng adubu maithiba piba ngamlabadi mahak ningthau adugi makha pona leigani.
aduga karigumba mahangna mai paklagana ningthau adu mahaki makha pona leigadabani haina lauthoklami pau adu tabada leibak kayagi ningthau amadi ningthau macha sing laktuna changyeng adubu taurami adubu makhoi loinamak boss raj ki makhutta maithiduna magi makha pona hinglami mamai thangdadi mahaki mantra jadu sing amadi mitrang adu kibadagi kanasu lakna khidre pau asi dud amana ujal deski Vikram Aditya dasu tamlami pawasi tarabada Vikram Aditya na magi mantri Kalidas yauna akhang ahi panji singa tanarami kana amatana boss raj ki mitrang adubu maithiba pibagi sakti adu leiramde matam asida Brahma Thakur hairiba panji aduna hotuna yengbadadi Isorgi kripadagi ngamjau haibadi lei adubu makhoidi madugi sakti di leite haina hairami mamai thangdadi Vikram Aditya na tal amadi betal ningsinglaklami mana hek ningsingbaga tal betal lai animak magi manakta laklami wari sing adu tal betal lai anida ningthauna tamjarami madudagi tal betal na hairagi maharaj aikhoina haibawa nahak nabu illabadi sungsoi choidana boss raj maithiba piba ngamgani masigi matung Vikram Aditya magi lanmi tengol sing puduna boss raj ningthaugi leibak ta thunglami chithi ama iduna boss raj ta makhoi lakle haibagi pau pirami pau phanglabada boss raj na magi masanupa ani Narayanda Vikram Aditya bu oklunaba khanghalami aduga mahak pulambi-da maithiba piramu haina yathang pirami mapagi yathang phanglabada Narayan ani adu ningthaubu okpa laklami Narayana mang tharaduna lambi aduda angakpa mitrangi turel ama semlami turel adugi ichel adu aduki matik kalli amadi turel aduda gumbir lairel kaya amasu uba phanglami hek yengbada akiba poklami aduga torbal adudana phajaba ningthaugi pothafam semduna thamlami acha athak ahau athum kaya amasu thamlami miyoi badi lairadana lai phauba ngaugadauba mawongda semlami turel adu hek urubada Vikram Aditya wakhal taurami magi sagol samu amadi lanmi mayam asi karamna turel asi langani haina khallingai matam asida phajakraba nupi amana hi ama honduna matomta lakbadu hek urami ningthaugi mapukningda chingnariba adu khangladuna betalna hairaki maharaj mamangda aikhoina haiba nahangna ingani haina wasakhibani haujikti nahak turel asida karisu khandana chatlu turel asi lanba matamda phi takhatpa yade aduga tongliba khurum adusu lauthoktana lalu haina hairaki tanja asida Narayan laktuna ningthaubu khurum lami aduga mahakpu oklunabagi-damak mapa ningthauna mahakpu tharakpani haina tamlami ningthauna Narayan bu harau konbirami matam asida hi honbi nupi aduna magi hi adu leiraida thenglaga hi aduda tonglaklo haibagi ingit ama ningthauda piraklami adubu betalna haikhiba wa adu ningsingladuna ningthau aduna karisu khandana mafi phauba takattana khurum phauba lauthoktana turel adu lalami mana turel adu lanba matamda magi mafi marolda ising marik amata cholamde mayamna hek yengbadadi akibagi masakni ningthauna turel adu lanthokraba matam adudadi betalna magi lanmising adu loinamak puduna laklami matam asidadi Narayangi mitrang sing adu mayai samkhirami mafam adudagi khara amuk chatlaga hanglaba lampak amada phajaraba phura dalan kaya ama saduna mayai aduda phajaraba pukri amasu narana semlami mafam adu ubada Vikram Aditya mabukningda angakpa ama poklami kanagi konungbu oirigaba haina khanjarami ningthaugi mabukning adu khangladuna talna hairaki maharaj nangna haujik uriba phura dalan sing asi asengba amata natte mayagi saktina oihankhiba ngaktani haujikti dalan asigi manungda changduna khong hamjilu amadi ising chatsillu haina talna hairaki madudagi ningthauna dalal aduda changduna khong hamjilami amadi ising chatsilami asumna tawbadagi phura dalan sing adu loina mangkhiduna ahangba lampak ama amuk oiraklami Vikram Aditya gi maong matau adu ubada Narayan ani adu mapaning thaugi manakta yamna yangna chenkhiduna tamlami boss raj amadi angam athau mantri khodingmak wa tanarami magi machanupigi matik saba bor phanglaroidra haina khanaramba adu handakti thoklakle haina khanarami madudagi
Brahman ama Vikram Adityabu launabagidamak thakirami aduga Raj Darbar aduda Ratnagi Singhasan ama thaduna thamlami. Vikram Aditya Raj Darbar aduda yukchilaktuna thariba Singhasan aduda phamlami. Matam asida Bose Rajna masanupi Bhanuvatibu phijet leiteng tawduna puthoraklami. Mana mayam amaga loinana raga raga haina lauduna ningthauna khubak ahumlak khukirami. Madudagi Bhanuvatiga lakminariba magi mataroi sing adusu Bhanuvati ngakta oikirami. Matam asida Bose Rajna Vikram Aditya da hairaki Maharaj mayam asigi maraktagi Bhanuvati phaduna purau. Bose Rajki wa tabada Vikram Aditya ngakpana loikre. Ningthaugi awaba adu uraduna Tal Betal na hairaki Maharaj nahak pakhatkanu. Aikhoi anina khoimu oina Bhanuvatigi mamaida paiduna sakhi pirake. Matam aduda nahangna Bhanuvatibu hekta phagadabani. Masi hairamlaga Tal Betal anidu khoimu oladuna Bhanuvatigi mamai mapada paikirami. Khoimu adubu Bhanuvatina kayarak tantoklami adubu adumak magi manakta paiduna lairami. Matam asida Vikram Adityana changchilaktuna Bhanuvatigi khudang ta paiduna puraklami. Matam asida mitrangi maya adu loina mangkhirami. Madudagi Bose Raj ningthauna Vikram Adityabu ikai khumnabu ulami aduga masanupibu awong awun chawna tamduna Vikram Adityada luhongkhirami. Matawasumna mina ngamnadraba thabak kaya ama Tal Betalgi matengna ningthau Adityana ngamkhi. Matang asida Vikram Betalgi wari loisinjare. Wari silibada soikiba yaurabasu tabiriba punmamakna ngakpinaba nulukna ningsingjari.